Kashmir Hindu mayam hapagi damakadi mamitagi mapi tabangami aduga Manipur da maiti hapagi damakadi kaim tawamdi Prime Minister na khut makut thangalakte ko mi gidi kadoi ngala kodakta mana khajida kadoge bu condemn tawi aduga lemna tharoi hai akhoi sibiya ba mi oidra du de akhoi India ki citizen ni aduga sibiya ba mi ni kuki makutai je kuki sing sathaki ba attack mayam sing siga then Kashmir da terrorist sing sathaki ba attack mayam siga ma thong di kaim khena ba leti Pahalgam gi si JNK gi Nantanar district ki sa leibani hai masi gi si akhoi gi Srinagar da gi na kilometer 90 khatang salaga leiba mafam amani hogok si ngang thoe to matung da mi kun ga taruk si tourist ngakani Nepal da gi amakha yawi atai di India gi citizen ngakani si basi am ngai thodo tu gi pau tar ganda among ena thamoi shu sai mi ja mamam toina wa hangbani kari jati no Hindu ra ad Muslim la Hindu ni haibang gi o ina taruga nupi di thanami nupa ngai si loi hat thodo si thokar matung pung kun ga mari fadi Union Home Minister Amit Shah masamak mafam du sa den kapna lawna dana im manung ya wa ba mayam leiba mayam do mana unarga the hospital da laying ba mayam do hospital da satli ma masamak satli aduga asok pasing du da mana madu farana bagi laying ba da sangba masang thum mayam lu yeng chili sine ba ko adagi Prime Minister Narendra Modi si tang kun ga ni thoi dagi na tang kulum doi ngasi phawba no minni gi orang budung bali aina khan ba da ma si Saudi Arabia da satpani ma da khoi government program ni ko satpani adu ma kodak ta mai program sing do shortcut to tension laga thorak la khre ba ko ma condemn to koi sade condemn to ko yam kan na condemn to ma da na ta na leipak mayam na su lusingba mayam na su loi na ma condemn akhoi condemn to na kayam sathi ge bu hujik numidang gi uju wise ni ko pung taruk sai dagi akhoi gi security ge cabinet meeting ama ko mi kaya siba mi kun ga taru kana Hindu siba natra si akhoi ure ko akhoi gi Manipur da mungla ase ba ko Manipur si akhoi gi 2023 gi me ahum da Manipur da hana suni mi kayam hathi ge kayam sigi ge se no manini da mi samagi matak si natra asomdana kuntarukta Prime Minister mapan chapatagi chelakpa natra Union Home Minister Amit Shah na kudakta sangjanba adu thodok thopam tumakda yokchanba sini ko tawri sing jing siko adagi atopa amana amuk Manipur si da khwaidagi center gi leader oina lakhiba se Union Home Minister si masamak tu yagan lakti MOS laiko MOS Home nitainanda rai lai ma lakpa se me gi tang kun manga da ai lai ma me tang kun manga da lakpa ni ko me ahum da irang thoye aduga me kun manga da lai ai tham khai ma tha ma pharam dai da Europani ma matam sangna lerami yai jungi tang prate phok lerami reaction ji yong ko akoina numit kun gi matung de Europe Amit Shah ju numit kun manga ni matung de Europani mi gi na nongan ba pung taraga nipan phabada mahamdur yokchali ne ko Prime Minister ko to ine ko adu urgadi Manipur gi citizen si karamba citizen o leiti ko nan constitution da mayamna third class citizen do koina napsage tang jage haiba cha pana pot ama ka ko ji worebra haiba pot ama lai ko Hindu natra Muslim natra lai ja akhoi su ahan ba di mayamna kai haiba kai haibirami ngasai Christian adu Hindu haibirami ne natro Christian Hindu hairami ne natra akhoi de kan tati moina kan tabi de kan thoi bi de adu de to Union Home Minister Amit Shah ji infan la aga ma amuk thun halakani haibi natro halaki de do si bawo dum lakhi de 15 days matung lakani har 15 days matung lakani ham tro ba ja de matung da lakani ham tro ado hayeng voteri lakani dara voteri lakani ado akhoi gi Manipur se kayam sathina Lok Sabha election gi dilakhi 2024 gi April gi tangtra manga da yes bor komla numini ni humni ma lerami akhoi khangi yai ko Kashmir Hindu mayam hapagi damakadi mamitagi mapi tabangami aduga Manipur da maiti hapagi damakadi kaim tawamdi Prime Minister na khut makut thangalakte ko mi gidi kadoi ngala kodakta mana khajida kadoge bu condemn tawi aduga lemna tharoi hai natra akhoi gidi akhoi sibiya ba mi oidra du de akhoi India ki citizen ni aduga sibiya ba mi ni kuki makutai je mase dum haibi ya ba pot ama oye ba ko to khai taning bagi wakhalon se dum sen ba kangbu ama adum leitaba nati adu so dum lei khwaidagi maru oirdi ngasagi adum ba wakhalon sen ba mayam sing da ngasai yumthang nari ba Pakistan mateng pang Pakistan Kashmir gi saruk se moi gi ne na claim to khalak sini swai da ni ko choi ba lan se yam maru ba kan no se aduna Pakistan khoi Kashmir gi naha mayam amada lal hauna na bagi thawin sil pisan badong adum tawe si khoi khangi terror attack kaya da sena ba mayam ama Pakistan da lari pak tong na nungai na leibagi pau mayam ama khoi na thengna sini ko chawrak na ngasagi Kashmir rom da base to ba Pakistan na ga sogat pa hai gadra moi na to ba attack si major attack mayam ama gi manung da khardang pan ba tar gadi 2008 da Mumbai terror attack har ga sodum khangai ko aduna hojik so Pakistan da base to ba lalobu mayam ama zai Kashmir si beli
ꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯂꯩ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯉꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯁꯀꯔ ꯏ ꯇꯣꯏꯕ ꯌꯥꯎꯔꯤ ꯖꯦꯁꯦ ꯏ ꯃꯍꯃꯗ ꯌꯥꯎꯔꯤ ꯍꯤꯖꯕꯨꯜ ꯃꯨꯖꯥꯍꯤꯗꯤꯟ ꯌꯥꯎꯔꯤ ꯃꯌꯥꯝ ꯌꯥꯝꯃꯤ ꯃꯣꯏ 5-6-7 ꯁꯨꯝꯕꯁꯤ ꯀꯩꯅꯣ ꯇꯧꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡ ꯀꯜꯂꯤꯁꯤꯗ ꯂꯧꯕ 3-4ꯁꯤꯅꯦꯕꯀꯣ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯁ ꯃꯣꯏꯁꯤꯅꯦꯕ ꯑꯗꯨꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯐꯝꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯐꯖꯕ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯃ ꯂꯧꯈ꯭ꯔꯦ ꯋꯥꯔꯦꯞꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇ꯭ꯔꯤ ꯔꯤꯄ꯭ꯂꯥꯏ ꯉꯁꯤ ꯑꯩ ꯂꯥꯛꯀꯅꯦꯅ ꯈꯜꯂꯤ ꯕꯣꯔꯗꯔ ꯊꯤꯡꯖꯤꯟꯈ꯭ರೆ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯏꯟꯗꯤꯌꯥꯗ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯅ ꯍꯥꯏꯀꯣ ꯏꯟꯗꯁ ꯇꯨꯔꯦꯜꯁꯦ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯇ꯭ꯔꯤꯇꯤꯗꯨꯅꯤꯀꯣ ꯃꯁꯤ ꯀꯩꯅꯣꯗꯒꯤꯕꯨ ꯂꯗꯥꯛ ꯂꯣꯝꯗꯒꯤ ꯍꯧꯔꯛꯄꯅꯤ ꯀꯥꯁꯃꯤꯔ ꯐꯥꯎꯔꯒ ꯆꯠꯂꯒ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯆꯥꯎꯕ ꯇꯨꯔꯦꯜꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ 80% ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯤ ꯑꯣꯟꯂꯤ 20% ꯈꯛꯇ ꯁꯤꯖꯤꯟꯅꯍꯧꯕꯅꯦꯕꯀꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯗ ꯂꯧ ꯎꯔꯤꯕ ꯑꯌꯥꯝꯕ ꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯒꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯇ꯭ꯔꯤꯕ꯭ꯌꯨꯇꯔꯤ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯂꯧ ꯎꯔꯒ ꯃꯣꯏꯁꯤ ꯆꯥꯔꯤꯅꯦꯕꯀꯣ ꯑꯗ ꯃꯁꯤꯕꯨ ꯐꯖꯅ ꯃꯦꯠꯈꯤ ꯇꯥꯔꯒꯗꯤ ꯏꯀꯣꯅꯣꯃꯤꯛ ꯁꯦꯡꯖꯟ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯃ ꯄꯣꯠ ꯑꯃ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯏ ꯀꯃꯤꯁꯅꯔꯁꯤꯡ ꯍꯥꯏ ꯀꯃꯤꯁꯟꯁꯤꯡ ꯏꯟꯗꯤꯌꯥꯗ ꯂꯩꯕꯁꯤꯡ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯒꯤꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯗꯨ ꯊꯣꯔꯛꯑꯣꯅ ꯀꯧꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯗ ꯐ꯭ꯔꯤ ꯍꯦꯟ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯔꯔꯣꯏ ꯐ꯭ꯔꯤ ꯍꯦꯟ ꯄꯤꯔꯦ ꯂꯥꯟ ꯇꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯣꯏ ꯇꯧꯅꯤꯡ ꯇꯧꯔꯣ ꯑꯎꯕ ꯍꯥꯠꯂꯨꯒꯦꯔꯥ ꯅꯣꯏ ꯊꯣꯛ ꯇꯧꯔꯣꯅ ꯂꯥꯟꯃꯤꯗ ꯁꯤꯟꯅꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯋꯥꯔꯦꯞꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯑꯩ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯦꯔꯔ ꯑꯦꯇꯦꯛ ꯍꯥꯏꯔꯤꯁꯤꯅꯤꯀோ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯂꯤꯕꯅꯤ ꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯑꯝꯇ ꯂꯩꯇꯦ ꯄꯥꯀꯤꯁꯇꯥꯟꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯗꯦꯟ ꯖꯃꯨ ꯀꯥꯁꯃꯤꯔꯗ ꯁꯠꯇꯤꯁꯒꯔꯒꯨꯝꯕꯗ ꯂꯩꯔꯤꯕ ꯃꯥꯑꯣꯏꯁꯤꯡ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯅ ꯊꯝꯃꯤꯕ ꯃꯤꯠꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯧꯔꯒ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝ ꯑꯃ ꯃꯩꯇꯩ ꯍꯥꯠꯅꯕ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯃꯌꯥꯝꯁꯤꯡꯁꯦ ꯊꯤꯡꯅꯅꯕ ꯊꯕꯛ ꯈꯤꯇꯪ ꯂꯧꯈꯠꯇꯕꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯑꯃ ꯇꯧꯔꯒ ꯉꯥꯡꯖꯔꯤꯕ ꯅꯍꯥꯟꯈꯣꯏꯗꯤ ꯑꯩ ꯉꯥꯡꯖꯔꯤꯗꯤ ꯑꯗꯨꯅꯦꯕꯀꯣ ꯗꯦꯟ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯃꯄꯥꯡꯒꯜꯗꯤ ꯀꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯅꯣꯏꯅ ꯀꯔꯤꯝꯇ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯇꯧꯕꯅ ꯉꯝꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯇꯧꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯅꯥꯡꯕ ꯑꯃ ꯐꯥꯎꯔꯦ ꯑꯩꯈꯣꯏꯁꯤꯕꯨ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯦꯟ ꯑꯃꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯪꯉꯛꯏꯅꯦꯕꯀꯣ ꯁꯤꯅꯤ ꯂꯩꯔꯤꯁꯤꯡꯁꯦ ꯀꯨꯝꯖꯥ 2023 ꯖꯨꯂꯥꯏ 3 ꯍꯦꯃꯥꯟꯖꯤꯠꯀ ꯂꯤꯡꯊꯣꯏ ꯉꯝꯕꯤꯒ ꯃꯥꯡꯈꯤ ꯀꯗꯥꯏꯗ ꯃꯥꯡꯈꯤ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯆꯕꯅꯤ ꯃꯆꯥ ꯑꯃꯗ ꯒꯥꯔꯤ ꯑꯩꯈꯣꯏ ꯃꯣꯇꯣꯔ ꯁꯥꯏꯀꯜꯒ ꯇꯣꯡꯉ ꯆꯠꯄꯅꯤ ꯀꯗꯥꯏꯋꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯊꯤ ꯈꯪꯗ꯭ꯔꯦ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏ ꯊꯥꯗꯣꯛꯄꯤꯌꯨ ꯈꯣꯠꯇꯣꯛꯄꯤꯌꯨꯅ ꯍꯥꯏ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯝꯇ ꯐꯪꯉꯝꯗꯦ ꯂꯥꯁꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯍꯤꯡꯉꯤꯉꯩꯒꯤꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯝꯃꯒ ꯃꯥꯁꯤ ꯂꯥꯁꯇ ꯑꯁꯤꯕꯒꯤ ꯇꯥꯔꯒ ꯂꯩꯕꯒꯤ ꯐꯣꯇꯣ ꯊꯥꯗꯣꯔꯛꯄꯗꯨꯗ ꯑꯣ ꯃꯣꯏꯁꯤ ꯍꯥꯠꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦꯗꯤ ꯈꯪꯉꯛꯄꯩ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯐꯥꯔꯦ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯆꯍꯤ 10ꯒꯤ ꯑꯃ ꯑꯗꯨꯒ ꯗꯦꯟ ꯆꯍꯤ 13 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯀꯔꯤꯝꯇ ꯃꯔꯥꯟ ꯂꯩꯇꯕ ꯀꯨꯀꯤ ꯑꯃꯇꯁꯨ ꯆꯩꯖꯗꯕ ꯀꯨꯀꯤ ꯑꯃꯇꯁꯨ ꯍꯥꯠꯆꯗꯕ ꯀꯅꯥꯝꯇꯅꯁꯨ ꯃꯔꯥꯟ ꯂꯩꯖꯗꯕ ꯁꯨꯞꯅꯒꯤ ꯃꯣꯏꯒꯤ ꯑꯦꯐꯤꯌꯥꯔꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯠꯇꯅꯤ ꯀꯣꯏꯅ ꯈꯜꯂꯒ ꯏꯔꯥꯡ ꯄꯂꯥꯡꯒ ꯀꯔꯤꯝ ꯌꯥꯎꯖꯗꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯆꯠꯆꯕꯗꯨꯗ ꯐꯥꯔꯦ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯦ ꯑꯦꯅꯤ ꯍꯣꯌꯥꯔ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯒꯦꯡꯔꯦꯞ ꯇꯧꯔꯝꯒꯗ꯭ꯔꯥ ꯑꯃ ꯇꯧꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯔꯝꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗꯦꯗꯅ ꯁꯤꯗꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯅꯠꯇꯕ꯭ꯔꯥ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯗꯣꯛ ꯅꯠꯇꯕ꯭ꯔꯥ ꯑꯔꯦꯁ ꯆꯦꯟꯅꯕꯁꯤꯡꯗꯨ ꯐꯥꯔꯦ ꯃꯥꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯝꯕꯒꯤ ꯐꯥꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯥꯏꯗ ꯐꯪꯒꯦꯁꯨ ꯈꯪꯗꯦ ꯐꯥꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯣꯏꯅ ꯇꯣꯡꯉꯤꯕ ꯒꯥꯔꯤꯗꯨ ꯐꯥꯔꯕ꯭ꯔꯥ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟ ꯃꯌꯥꯝꯁꯤꯡꯗꯨ ꯃꯆꯦꯠꯅꯁꯨ ꯐꯪꯕ꯭ꯔꯥ ꯐꯪꯗꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯃꯗꯨ ꯏꯟꯗꯤꯌꯥꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯥꯒꯤ ꯍꯣꯠꯅꯕꯗꯨ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛꯅꯤꯀꯣ ꯃꯌꯥꯝꯅ ꯍꯪꯅꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ 2024 ꯃꯃꯥꯡꯒꯤ ꯆꯍꯤꯅꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10-12 ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯃꯌꯥꯗ ꯂꯩꯕ ꯈꯨꯜ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯤ ꯌꯨꯝꯁꯨ ꯃꯩ ꯊꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯄꯤꯁꯥꯛ ꯄꯤꯕ ꯑꯉꯥꯡ 2-3 ꯌꯥꯎ ꯑꯉꯥꯡ ꯍꯥꯏꯗꯨꯕꯨ ꯀꯔꯤꯝ ꯈꯪꯗꯕ ꯊꯥ 6-7ꯒꯤ ꯑꯉꯥꯡ ꯁꯤꯕꯨ ꯐꯥꯔ ꯄꯨꯔꯦ ꯊꯝꯃꯦ ꯃꯉꯣꯟꯗ ꯊꯝꯃꯦ ꯑꯗꯨꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯡꯅ ꯀꯛꯑꯒ ꯗꯦꯟ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯇꯦꯛ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯤꯟꯗ ꯑꯗꯨꯒꯨꯝꯕꯗꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯕ ꯑꯉꯥꯡ ꯍꯥꯠꯅꯕꯒꯤ ꯐꯤꯕꯝꯗ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯗꯦꯟ ꯀꯥꯁꯃꯤꯔꯗꯅ ꯑꯃ ꯍꯦꯛ ꯄꯨꯊꯣꯛꯄꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯋꯥꯔꯧꯅꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯁꯨ ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯁꯤꯇꯤꯖꯦꯟꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕꯤꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕꯁꯤꯡꯁꯤꯒꯤ ꯖꯁꯇꯤꯁ ꯄꯥꯝꯕꯩ ꯋꯥꯅꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯒ ꯊꯣꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯃꯌꯥꯝꯁꯤꯡꯁꯤꯒ ꯗꯦꯟ ꯀꯥꯁꯃꯤꯔꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯃꯌꯥꯝꯁꯤꯒ ꯃꯥꯒꯤ ꯊꯧꯑꯣꯡꯗꯤ ꯀꯔꯤꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯤꯟꯗꯨ ꯈꯟꯗꯣꯛꯄꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯩꯇꯩ ꯈꯟꯗꯣꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯃꯩꯇꯩ ꯈꯟꯗꯣꯛꯄꯅꯤ ꯀꯔꯤ ꯈꯦꯠꯅꯒꯦ ꯁꯤꯅꯤ ꯑꯗꯣ ꯃꯣꯏꯁꯨ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤ ꯑꯩꯈꯣꯏꯁꯨ ꯌꯨꯅꯤꯐꯣꯔꯝ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗ ꯑꯐꯇ ꯂꯥꯛꯏꯕ ꯀꯥꯡꯕꯨꯗꯨꯁꯨ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤ ꯃꯣꯏꯁꯨ AK ꯄꯥꯏ ꯑꯩꯈꯣꯏ ꯁꯣꯝꯁꯨ AK ꯑꯗꯨꯝ ꯄꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯠꯂꯤꯗꯨ ꯀꯅꯥꯅꯣ ꯃꯣꯏꯁꯨ ꯃꯤꯆꯝꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯀꯌꯥꯅꯣ ꯃꯣꯏꯅ 19ꯅꯤ ꯑꯩꯈꯣꯏꯅ ꯀꯌꯥꯅꯣ ꯑꯩꯈꯣꯏ 200ꯒꯤ ꯃꯊꯛꯇꯅꯦ ꯇꯧꯅꯔꯤꯁꯤꯡꯁꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯅꯥ
ꯀꯅꯥꯅ ꯂꯨꯝꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯏꯌꯥꯡ ꯌꯥꯡꯅ ꯂꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧ ꯑꯍꯥꯟꯕ ꯔꯥꯎꯟ ꯊꯝꯖꯒꯦ